Sensitization on NRC gi thoram amada Lok Sabha gi MP Dr. Angomcha Bimol Akoijam na 1951 da base year oiraga NRC Toukhi Nattraga Toukhide Haiba Wapham Thamkhiba Leite Haina MPCC gi spokesperson Naike na Sengdorakli ngasi biti rota leiba Congress Bhavan da pangthokpa paugi mifam amada Naike na hai kumja lising amaga chamapan yangkhai ga mathoida Manipur da NRC Toukhibra Nattraga Toukhidabra haibagi matangda RTI ani gi paukum mari leinaba department singdagi pirakhiba lei RTI gi reply aduda kumja lising amaga chamapan yangkhai ga mathoida NRC Toukhibagi document mari leinaba department da leite haibasi khangle Register General of India da Thamkhiba wahang dasu NRC Toukhibba leite hairakpa asina MP Bimol Akoijam na chamam naba kaya leibadagi miyam da suggest oina Toukhibani masida MP na NRC Toukhibba leite hainadi fongdokhide adubu lamdam asigi lup kaya na matam kharagi mamangda NRC gi matangda document kaya thiba haukhibadi laikre Nakalamaromda administrative report amada kumja lising amaga chamapan yangkhai ga mathoida NRC Toukhi haibagi form issue gi report ta yawba amadi sel kaithokibagi report aduda MP Angomcha Bimol Akoijamna wangang bada chamamnaba kaya leibadagi miyamda wahang oina hangkibani loinana haujik lamdam masida NRC Nattraga NRIC tauba matamda kumja lising amaga chamapan yangkhai ga mathoida NRC Toukhi haibagi document sing suna fangba ngamdragadi karamna NRC Tougani document leitaba amada taksilaga leibagi mahut kumja lising amaga chamapan yangkhai ga nithoi amadi lising amaga chamapan yangkhai ga taret ki electoral roll da yumfam oiraga amadi lising amaga chamapan yangkhai ga mathoi gi village directory gi document sing asi tauraga NRC Nattraga NRIC asi tauba yai haina MP Bimol na suggest taukhibani Atopa amana kumja lising amaga chamapan nifuga nipan gi electoral roll sizinaraga NRC tauba matamda India lengakna yarakloi maramdi Manipur na India ra tinkiba asi kumja lising amaga chamapan nifuga mapanni masigi mamangda leikiba document singda yumfam oiraga India lengakna accept tawraklabadi pre-merger status accept tawre haina lawba yai haiba Wapham MP na Thamkhiba khaktani haina Naike na makhataki NRC Nattraga NRIC की तौबा मतलब 1951 की NRC report से सिद्धिस्ता यूफम हो गया तो बस इतना पेज तो कुछ नहीं ना मसीदा तौसी हारेगा मसीकी document से अकोई तो available कोई तरह की कमाईने तो नहीं available कोई तो पूरा मदा अकोई ने सुन ताकि लेडीज शो के लिए माँ की suggestion अमोई ना nearest ओरिबा 1952 की electoral roll अमदी 1957 की electoral roll ना based तौरकांडा अदुगा 1951 की village directories का document सिंगसिदा based तौरकांडा NRC Nattraga NRIC से तो वो याई है कि वज़ा बिमोल की मागी suggestion अमद की मागी speech तो इरमने अदुना हुजिक लेरिबा पोचिदा माना anything conclude तौर मनते माना NRC तो की दिया है जो हायरम दे 1951 दा NRC तो की है जो हाय दे वो अतोपा another point अमक खगना 1948 की electoral roll से अकोई हुजिक NRC Nattraga NRIC तो वो मतलब सीजन नबदा India government accept तौर हुए मरुदी अकोई की India दा मणिपुर में merge तो की it was only in 1949 में अदुना मधुनी ममांग तो लेकर document दा India government accept तो बता रही तो pre-merger status ले accept तो ये ना low याय है सिम जुमागी opinion तो था नबी अदुना 1948 की document सी दी बस India government accept तो हुए है वो बिरमी